The GK channel bu miyeng tabiriba pumnamakpu Gorbachov na aham namakta taram na okchari. Miyeng tabiriba pumnamakna aihapu puning thawgatpiba oina video asibu like tawbiu, channel asibu subscribe tawbiu loinana mayam pumnamakna video asibu loiba bawbutang miyeng tabiu amadi share tawbiu. Ngasigi video asi matang asida hauzarage. Ngasigi ahanba wahang asidi Kuchipudi dance originated in A. Tamil Nadu, B. Andhra Pradesh, C. Kerala, D. Orissa. Kuchipudi hariba jagoi asi karamba lamdagi horakibno. Ahanbada Tamil Nadu, anisubada Andhra Pradesh, ahum subada Kerala, mari subada Odisha. Ngasigi anisuba wahang asidi spring tides occurred A. Once in 1 year, B. Twice in 1 year, C. Once in 1 month, D. Twice in 1 month. Spring tide haibasi ahanbada chahi amada amukrak thoi, anisubada chahi amada anirak thoi, ahum subada tha amada amuklak thoi, mari subada tha amada anirak thoi. Ngasigi ahum suba amasung aroiba wahang asidi who was the first woman president of Congress? A. Sarojini Naidu, B. Aruna Asaf Ali, C. Annie Besant, D. Vijay Lakshmi Pandit. Congress ki ahanba nupi president adu kanano? Ahanbada Sarojini Naidu, anisubada Aruna Asaf Ali, ahum subada Annie Besant, mari subada Vijay Lakshmi Pandit ni. Mathagta pankriba wahang ahum asigi adom-adomgi achumba paokhum adu mathangi numitki mudang wairam pung mari phawgi mamangda comment tawbiro. Haiba question ahum asigi achumba paokhum pibirakpa comment ta pibirakpa miyoi ama khangatcharaga mathangi video da mahaki ming adu laukthokchagani amasung haiba question ahum asigi achumba paokhum su mathangi video da haidokchagani. Loinana channel asida haiba video asi numit khudingi numidangi pung 9 taba matamda thadokcharakani. Mamangi video da hangjakiba wahang ahum. Ahanbada which state has the largest population of Santals? A. Assam, B. Jharkhand, C. Odisha, D. West Bengal. Haiba wahang asigi achumba paokhum di B. Jharkhand ni. Anisuba wahangda Marmogawa port is located in A. Kerala, B. Maharashtra, C. Gujarat, D. Goa. Haiba wahang asigi achumba paokhum na D. Goa ni. Ahum suba wahangda the sky appears blue because of A. Scattering of light, B. Scattering of air, C. Scattering of dust particles, D. Scattering of water droplets. Haiba wahang asigi achumba paokhum na A. Scattering of light ni. Haiba wahang ahum asigi achumba paokhum pibirakpa miyoi singdi Indravani Thangzam, Linda Longzam amadi anybody. Loinana haiba wahang ahum asimaki achumba paokhum pibirakpa laibak phaba miyoi adudi Indravani Thangzamni. Video asibu yengbiba amasung comment tawbibagidamak adombu thagatchari. Miyeng tabiriba pumnamakna video asibu like taobirammu, share taobirammu, loinana channel asibusu mapung phaba channel ama oinabagidamakta subscribe taobirammu. Miyeng tabiriba pumnamakpu ngasigi oinadi kainanaba yathang nijari mathangi video da amuk thengnarasi mayam pumnamakpu Gorbachovna amuk hanna thagatpa phongdokchari.